Praise the Lord. Ichil inausing, ichechal, ima pabung sing mayam pumnamak po. Ngasige athoiba numit, Easter Sunday. Prabhu Jisu Kristana, miyoy bagi damakta, cross ta pang tingduna, shiraba matung humni shuba numitta. Asibabu joy touduna, mongfamdage hingattkiba, numit asida. Yang biriba adom pumnamak kidamakta, yay famangol nizari, adom na chatkadaba, adom na layruba mafam pumnamakta, layriba mafam pumnamakta, fattabadagi, athembadagi, shaitangi khujin thourangdagi, adombu kanbiduna, adom da sargagi oiba thaujan, aduga ishordagi lakpa ingthabana adombu yombiba oisanu, loina naigi thamoidagi nungshiba amasung ikai khumnaba utjai. Mayam ngasigi numit ase yamna athoiba amasung amuktang fauba thoknadaba amatasu leitaba adugumlaba numitni. Aikoina takhide madudi miyoibabu kanbinabagini haiduna taibang panbada lakpiraba matungda miyoibagi damakta miyoibagi papki damaktani haiduna mathwai tharaba matungda awaba anaba khangduna mathwai tharaba matungda amuk humni shuba numitta hingatpa haibase hingatpa haibase shiba loiraga hingatpa haibase aikoi tanade mayam adubu Jisu Krista mahakna ngasigi numit ngasigi nongmaijing numit se mayam atei nongmaijing numit tagi yam tongale ngasigi numit se sengthoiraba aduga ishorna leishembiba mapuna mahaki matik magun kanano haiduna karino ishorna kari tauba ngami haiduna uthokpa numitne. Chinnaw sing Bible da ekoina marik chumna khangi madudi Bible na marik chumna takpi madudi Jisu Krista na laktinegi mamangda haibadi Old Testament Bible da Old Testament amasung New Testament haiduna khaidui Old haibasina before Christ aduga new na after Christ ni Jisu Krista na laktinegi mamang amasung laaba matung Jisu Krista na laktinegi mamangda Ishorgi wa takthokpa maichau kayana masaya pokani kanbiba mapu pokani mahakna miyoiba singi damakta mahakna awaba khangani mahak shigani amasung humni shuba numitta hingatkani haiduna haibirami amasung Jisu Kristana asengbi leisabida thawai sengbana mironduna pokpiraba matungda chahi kunthraga humdoi makhai suraba matungda Jisu Kristana miyoiba singi damaktani haiduna cross ta makhongda makhutta aduga yopi aduga makokta tingkhangakta upsinduna awaba khangkhibani amasung Jisu Kristana leiringaigi matamda mahakna mahakki sebok singda haiki madudi ai miyoibagi damakta ai shigani adubu humni shuba numitta hingatkani haiduna amasung ngasigi numitta Jisu Kristana hingatkani hairambagi maramna ningthauna manai masen tauraga magi mongfamgi mamangda achauba nunga mangaksellaga manai masen thamkhibani adubu akanba yuara mahaki amasung sargadagi sargadut kumtharaktuna hairiba nung adu inthoktuna Prabhu Jisu Krista mahak hingatki amasung asigi numitta nupi singna manam nungsiba lei puraga Jisu Krista gi mongfam chatba matamda mongfam ado ihang hangduna leibo thengnaki amasung maikhoina ngakna yenglingagi matamda sargadagi sargadutna khonjel dagi haiki madudi nekhoina karigi damakta ahing babu asiba singi marakta thiribano mahakna nekhoida hairambadu ningsingu mahakti humni shuba numitta hingatkani amasung mahak hingatkrabani haiduna haibirami amen jinnaw sing mahak hingatki Jisu Krista asibana mahakpu khudum chanba ngamkhide mahakna shibase karigino Bible gi matungina miyoiba ikhoina tauba fattaba amasung miyoiba ikhoina fattaba tauraga ikhoina shigadabagi mahut ikhoina norokta tagadabagi mahut ibungo mahakna norokta takhibane kanagumba icham chamna example lama haizaragadi kanagumba amana gari thauba matamda traffic ki rule thugaiba taragadi traffic na pharaga traffic police na pharaga mangonda chalan tawbagumna ekoina ishorgi mayokta tawba thabak ekoina machin thiba namja namtheknaba huranba migi mangnaba tawba oktabi tawba rape tawba aduga mi hatokpana chingba ekoina tawriba fattaba se mapu ibungona ekoida dandi pigadoriba hariba dandi do ishorgi masanupana ekoigi mahut sinna mahakna dandi khangkhibani amasung asigi numitta humni shuba numitta mahakna ikhoigi damakta shiraba matungda ngasigi numitse ishorna siduna leiba yadabagum mahakna hingatkibani mayam amasung Jisu Kristana takpibadi aina shiba matamda thazaraba nekhoigi pap aina lawkhrabani amasung aina hingatpada nekhoisu aibu thazabagi maramna lomba naidaba sarga hairiba hingdunata leiragadauba awa ana leitaba mafamdo aduga aina nekhoibu thambigani haiduna takpiribani hallelujah
chilnausing ngasigi numitta Holy Bible dagi ay wahay verse amakatang puthokserake mayamna ayamba loina khangnarabani Yesu Kristo na hingatpa numitse aina phongdoksagadoribasi Johan dagi ni mayam Johan gi pandup 13 gi pada kunga manga amasung kuntarukta pada kunga manga amasung kunga tarukta sumna takpi Jisuna mangonda haiki aidi hingatpa amasung hingba aduni aibu thazaba mahak adu shirabasu hingani aibu thazaba hingliba khudingna kaidongaidasu shiroi hai amen amen aidi hingatpa amasung hingba aduni Jisuna haiki mayam aidi hingatpa amasung hingba aduni miyoibagi damaktani haiduna chahi 36 makhai surakpa matamda mahakna cross ta pangtingduna shikibani adubu ashibana mahakpu khudum chanba ngamde mayam mahak joy tauki mahak hingatki adugumna Yesu Kristo bu thazirba adom ashibana adom khudum chalaroi habase ishorna takpiribani Yesu Kristo gi tunginbagi maramna thazbagi maramna adom Yesu Kristo mahak shiki adubu hingatki adugumna thaziriba adom su Tabang panbada adomgi tongan ba awaba anaba kaya mamayok na ramba yai adubo lomba naidaba sarga na adom bungai duna leiri adomgi aseng bayum sarga haiduna hainariba heaven haiduna hainariba aduni maramdi ekhoina ningjariba ekhoigi mapu Yesu Krista mahak shiki miyebagi damakta aigi damakta adomgi damakta amasung humni shuba numita hingatki amen aduga aibu thazaba hingliba khudingna kaidongoi da su shiroi haiban hak thazabra haiduna haibi yengbiribasing thajiribasing adom Yesu Kristo bu thajiriba adom shiba nairoi hingliba khuding na kaidongoi Yesu shiroi haiba nahak thajibra haiduna haibiribani adom di kari adom gi pakhum karino Yesu Kristo bu thajiriba hingliba khuding na kaidongoi Yesu shiroi haiba adom thajibiu maramdi thawai ga haksang ga khaina base Holy Bible na shiba haide mayam tumba hai Bible gi matungina sengba shiba di norokta taba aduni adubu Yesu Kristo thajiriba adom norok tagi adom ning tamba pinabire maramdi norok adom na khanggadaba chaina Yesu Kristo na khangbiki adom wakhal tawbiu Lazarus numit marini shiraba marini siduna phumlaba Lazarus magi machena di haibani Prabhu Yesu Kristo da guru mahakti manam namthiram lagani adubu Yesu Kristo na mahakna haiki madudi aidi hingatpa amasung hingba aduni aibu thazariba hingliba khudingna kaidongida su shiroi nahakna masi thazabra hairaga Yesu Kristo na Lazarus ahuba khonjelna kauba matamda hairiba numit marini siraba mongfamdage mi ado angauba fina masado yomsillaga mahak tholakibani maramdi ishorna tauba ngamdaba karisu leite ishorna kari tauba ngami haibadu ngasigi numitta Yesu Kristo na takpikibani mahakti nangbu asuki matik nungsibagi maramna sibasu ngami nangi damakta amasung hingatpasu ngami ishorna siduna leiba yade mayam Jisuna sikibadi aikhoi miyoibagi iral adu laukibani aikhoi miyoibagi pap adu laukibani aikoina tauba ishorgi mayokta leiba asawbado aikhoi dagi lauthokibani amasung mahakna hingatkhre maramaduna thajiribasing adom se ishorna hojik yengbiba matamda adom mukhaina masak phajaba adom mukhaina maram mokpa adom mukhaina gyan taba leite maramdi adom na ishorgi thabakta yai adom na ishorgi thourang magi masanupa thabiduna miyoiba kanbibase masanupa bu thajabadagi adom na thaji maramaduna adom se ishorna adom bu yamna nungse ishorna takpiribani adom da amukhana sauraroi amukhana adom da ishorgi asawba leiraroi maramdi ishorna matam amada ikhoida saurambado Yesu Kristo na asawba pumnamak lauthokhrabani aduga ngasigi numitta taibang panda amata su thoktaba mayam taibang panbada amata su tadaba taibang panbada dharmadi mayam ama lei adubu hingatli haibase dharma amata da yaude suknatangi Yesu Kristo mahakki lairikta amasung Yesu Kristo mahakki wahaida Yesu Kristo gi thabakta yawe mayam amasung Holy Bible ateidagi tongali mayam Holy Bible na aikhoida demand taude nang awang bada kaw haide nang alu bada kummu haide nang chakchara helu haide Holy Bible na haibadi Yesu Kristo na nangi damakta khangki nangi damakta waki nangi damakta hingatki thata thazau haibani thata thazau ishorna leishembi mapu hairiba amakatang oiba mapu mahakna taibang panbu asuki matik nungsibagi maramna hairiba leishembi mapu mahakki masanupa thabirakpani Yesu Kristo masanupa adubu thajaba singna mangdaduna lomba naidaba hinga punshi fangani hairibani Hallelujah. Chilnaw sing, chalima pabung sing, ngasigi numitta, ngasigi kwaidagi hena matik leiraba numitta.
Yesu Kristana tabiriba thazarba adom da hena konsinba oisanu aduga thawai sengbagi pangal do thawai sengbana adom da changbiduna adom da pangal thauna lausing adom da hena haithabiba oisanu aduga athemba diabolga mayoknaba ngamnabagi adom da pangal pinabiba oisanu aduga karigumba adomna thazadaba adomna sauba adomna Yesu Kristada sauning bamisak oibiba taragasu adom saubiganu maramdi Yesu Kristana shikibado adomgi damakta suni adomgi iralgi damakta su mahakna shikibani adomna thazaba matamda adom lomba naidaba sargada kaba fangani mase Bible gi wahini karigi damakta no Yesu Krista thazaba singna sarga haiduna hairibasi Yesu Krista mahakna shiduna amuk hingatpagi maramnani hingatpagi maramna hingatpa Ishor bu mapu bu thazbagi maramna lomba naidaba sargada adom chatkani mase Bible gi wahini Bible na takpi mayam aikogi asengba yumse taibang pan nate taibang pan sidi aikogi asengba yum nate masidi setna balai khaina balai adubu sarga haiba heaven haiba mafam do aduga Ishor gi manakta aigi kaina kraba ima ipa ichilinaw sing loina unaduna aikoi laigani hai mafam aduda lehenna bagi damakta Yesu Krista lakibani mahak shikibani amasung mahak hingat khreng asigi numitta amasung norok hairiba hell hairiba khamnung leiba khaiduna tongan balonda hainariba mafam ado aikhoigi natte mayam shaitan amasung diabol fattaba lai singi damaktani bhut pret singi damaktani hairiba mafam aduda Ishorna aikhoibu thadaning de adubu fattaba hairiba aduna fattaba tahollaga fattaba nganghallaga fattaba thabak tahollaga hairiba mafam aduda puthanabagi damakta hotnai adubu ngasigi numitta Yesu Kristana chatkiba Good Friday numitta irai numitta mahakna awaba anaba khangduna shiraga ngasigi numitta hingattuna hairiba fattaba diabol bhut pret ado Yesu Kristana khongkhara thamkhrabani amasung norokki lambi thingjankrabani maram aduna Yesu Krista bu thajabiu mahakki dharma sandokpa lakpa natte pap kokpiba lakpani Yesu na khoida demand taude adu katlu aduga chatlu adu helu aduga piu haina Yesu Kristana haide mahakna haibadi aibu thajabasingna mangdaduna lomba naidaba hingba punsi fangnabani haiba hingba punsi ado pinabirabani amukasahana Star Sunday Yesu Kristana hingatpa numitki athoiba numitki atangba numitki amakatang ngaiba hingatpa numitki yaifa mongol pizari adom tekta kaidana Ishorna thambiba oisanu aduga Manipur ingthaba lamdam ohenbiba oisanu long live Manipur. Praise the Lord. Yesu Kristana tabiriba punamakpu nahaunana sokpiba oisanu. Happy and blessed Easter Sunday. May God bless you all. Amen.